Ke Songlungda yum mai tharambagi thawong Kim amadi UNC na condemn tawrakle Kangpokpi district ke manung chanba ke Solung part 2 Belesta Jalingyarong United Front JUF ka Som group na ngarang nungthin popopta yum kaya mai tharambagi thawong adu Kuki NP Manipur Kim amasung United Naga Council UNC na condemn tawrakle Kim ge president CAs Azang Khongsai amasung UNC gi president NG Lohor na puna thadorakpa cherol amana hai yum mai tharuna micham miam mipaiba pokhankibagi thawong adu Kim amasung UNC gi apunba mifam amana condemn tawnaba warip laure Kanglu masenggi marakta nungsi chanana lainanaba amasung ingtappa phibam kaihandana appeal tawraduna cherol asina hai Tribal Furuk ki miyoi amatana yumpham yaudaba aranba wafamsing sandoktuna tongan-tonganba furupsinggi marakta yengthinahanba tharang lokhalloidabani JUF na yummai thadoklambadagi awaba taraba imungsingna nanghoriba awaba saruk yare hairi amaromda ngasi Kim amadi UNC gi mifam aduda Jalingyarong Furuk ki lusingba singde saruk yakide hairi Double Injil lengakna Manipur gi miyam kanba ngamdre Tamil Nadu CM matam sanglaba Manipur gi wathok loisinaba ngamdabagi matangda Tamil Nadu gi Chief Minister MK Stalina Prime Minister Narendra Modi bu chaithakre DMK Women's Wing gi thoram amada wangangbada Stalin haike BJP na lengak Manipur da miyoi chani ga humpurom sikhibaga loinana miyoi lising ahum hena so apanangki miyoi Lak amaga lising mga rom hena mayum makai thadok chathanke kumja lising ani kolumdoi gi me thadagi hauna Manipur da tholaki bat wathok asigi matangda Prime Minister na akan ba thawrang amata lokhat palaite sahi ohum phajilaklaba sum hausa khibam da hanjin hanba ngamdana lairi center amade Manipur da BJP na lengak paina sigumba thodok amma thokhan bahai basi khwaidigi laibak thibani haina mahangna phongdokhe BJP gi lengak pu double engine government ni haina sitharaduna Stalin na haike center amasung state lengak na Manipur da lairiba miyam gi punsi amasung lantungak senba ngamdre haike Prime Minister Narendra Modi na Tamil Nadu da laklambagi matangda mahakna haike numinini gi mamangda Tamil Nadu da laklambada oidaba namthaki wafam kya phongdoklamke tongan ba mapal lebak singda koiduna leiruba Prime Minister na mikhan matam naksilaklaga India da amuk halakhigane mikhan naksilakpana maram oiraga Tamil Nadu da mahak laklambani Prime Minister gi khongsat mangoinana akhanaba wahang khara hangki adubu ngasi phawba matik saba pakum amata pirakpa leitre Koutruk helicopter Sijinnaduna ground domination hokre Kangpokpida Kuki amasung Naga lusingba singge peace meeting chathakre Sare asigi hauzik oiriba law and order gi phibanga mari lenana mamangda hairok maning singda Indian Army na helicopter Sijinnaduna military exercise athakiba gumngasi Imphal West district amasung Kangpokpi district aniga lonaba Koutruk maning singthakta helicopter Sijinnaduna air to ground area domination exercise athaba hokre Presna phangba pawgi matungina Koutruk maning singthakta helicopter Sijinnaduna air to ground domination exercise adu ngasi ayu pung 3 rom tabadagi hauraga numijungba matung pung amaga minute Taramanga fawba chathake ngasi ayu pung 3 rom tabada Indian Army gi helicopter sing lemakhongdagi paraktuna Koutruk maning singthakta koi paiduna leiki loinana helicopter sing adu yamna nemna Koutruk khul mathakta su paiki thodok adu da Koutruk khul gi khunja sing mi paiba fawba boknake tungda helicopter dagi thori thadaраklaga paratrooper sing adu Koutruk maning singthakta Kuki singna saramba bunker manakta kumthakhiba khunja singna unake nomijungba matung phawba helicopter da paratrooper sing leptana holaktuna Koutruk maning singthakta thadake Koutruk khulgi khunja singna phungdoropagi matung inna military exercise adu da saruk yakiba paratrooper amma soibadagi taraktuna makhut tekpadagi leima khongda leiba army hospital da laikatnanaba pukhi haire JUF na wafong village da khunda silakpad Kuki gi yum mga may thadokre Kuki sing na national highway sing matam kaktana thingadore Jalingyarong United Front JUF ki cadre sing na ngarang Kangpokpi district ki Kuki sing na ke Solung village haraga khangnaba wafong village da yum mga may thadokre loinana Kuki sing na ngasi ahing nongyai and national highway thingjilaga ni lakthokre Jalingyarong Naga Furuk ki lam khopjilaga yum sajilakpa amasung lona yadaba moongda paksana popi pambi thabagi mayokta thorang adu lokhatkibani haina JUF na phungdorakle lubasigi Ministry of Information and Publicity na thadorakpa cherola manahai January 32 amasung 35 da Kangpokpi district ki Songnung Sadar Hills manung chanba wakphong area da popi thabagi thabak chathabagi damakta farmhouse amadi farm sing mai thadokibane mamangda kyarak hanna popi thabagi thabak tawgana bakhangan khrabasu makhatana mafam kaya da leptana popi thadorakpadagi
tangay fadana thorang adu lakhwatkibani yellow fruit singda chauna singnaba popi thabagi thabak thoram sing matam pumbagi oina thingnaba makhatana akhanaba thorang sing lakhwatkigani mapal leibak singdagi ayaba yaukna changlakhiba mitop singna jelingyarong naga furuk ki lam khopsinba amasung popi pambi thabagi thorang lakhwalakpada tumina yenguna laithokloi ipai pu singna thambiramba lam ngak senaba mathau taba thabak sing leptana lakhwatkigani haina sucherol asina phungdorakli ZUF na yummai tharambadagi thawong adubu yaningdaba phungdokuna Committee on Tribal Unity Kotu National Highway 2 thingbagi khongjang changsinkhre committee asina thadorakpa cherol amada langjol loibol khulen Khairam Baifei amade Kesolung yauna Kangpokpi district leiba Kuki Jofru ki mioi singna khundaba khungang singda matam kyagi mamangdaki kihan khanganbagi thawong sathaduna lakle khulai paiba mioi kharana popi pambi thaba thingbagi mingda misam yamda mi paiba pokhanbaga loinana khunja sing pukning leitana lehanba ngamdre hiramasigi matangda lengakna matik chawa tharang lakhotrabade ngasi ahing nungyaidagi National Highway 2 amade National Highway 37 da matam chupagi oina thingbagi khongjang changsinaba phirep laure haire amaromda UPF amadi KN ona puna thadorak pacherol amana hai yummai tharambagi thawong adu condemn tokhibaga loinana thawdo aduna maram moiraga matung tarakpada thorakpa pamdaba thawdok thokpagi tekchak pumba ZUF na pugadabani hairi Kuki Jofrupna khundaba khungang mai thakibagi thawong aduna kanglup masengi marakta thajanadabagi changwang khalakle haina paladuna cherol asina hai yumpham yaudaba maongda popi pambi thabagi maras Pisilaga khunjasinge yummai tharambagi thawong adu khwaidagi akanba mongda condemn tawpham thoi jeraksida ke songlung village ki yung khara mai tharam khibana maram oiraga thokliba wathok asi losinhanwagi matangda ngasi Kangpokpi district headquarters da awang bathaki peace meeting ama pangthokre meeting adu da nungba SC gi MLS su oiriba hills area committee gi chairman Dipu Gangmaina maru oiba thodang lawduna pangthokkiba mifam adu da Kuki gi CSO sing United Naga Council Jelingyarong Union amade Rongmai Naga People's Organization gi mihu singsu sarugya ke mifam maduda kari warep lawkrabage haibagi matangda karigumba amatta hujik fawbagi oina khangba ngamdre oil palm ani matam kakana thingba thamle Z5 Thobal district ki Wangbal Kenen mapanda hangba Sorojini oil palm amade Bisnupur district ki Moirang Thana Lairakta hangba MS Elidas fuel station matam kaktana athingba thamle haina Z5 na thadorakpa cherol amana hairi lona yadaba G5 na thadorakpa cherol amana hairi bana Wangbal Kenen mapanda leiba Sorojini oil palm ki mapu thoksom jadumni na imaleba kining tamba hanjinabagi lanthengnariba Z5 ki member ama Thaduna selgi matenga mari lainana wari sanake adubu jadumnina athiba wahai wata kyasadu Sijinnaduna G5 ki member adu mahaki squad kangbu da fahan ki amasung Manipur police commando da sinana bahona ke madugi su mathakta member adubu tamthiba moong da pu cheiba tawrake adu moina mak G5 ki member aduna squad ki khulai amadi gypsy mullaga chelake adubu ichininaw oiba maramna set force ki khulai adudi thokdok thokpam oil pump aduda thamlamke aduga gypsy aduna Hairoki mafam amada thamlamki MS Elidas fuel station gi konjengbam jitenda social gi mateng pangbina baharubada security force oina thamduna yawol ihaugi mayokta phongna leblaki madugi damakta ahanba warning oina haukiba January 9 da micham miam sokanaba moongda oil palm aduda bomb pukai hanki adubu ke jiten na changjarakpagi mahuta security force ta haidoktuna G5 ki membership phan ki lorena lamdam masida lairiba oil palm sing khomduna khongjang changsilakhe asumna yawol ihaugi mayokta leblakhiba mioi asi G5 ta changjarakpa laitri hairi yawol ihaugi mayokta chathakiba thawong sing adugi damakta oil palm ani matam kaktana thongro naba warep laure atai oil palm sengna makoi ani sogatpa amadi makoi gi matau tamduna yawol ihaugi mayokta lepiganu haina cherola sina makhatana phongdurakle Churachandpurda Security Force na UKNA gi camp tugai kre yamlaba kulai fare haukiba January 18 da Churachandpur district ke Tuibong da Kaksing Khunau machan makhong laikai degi mayang lambam risikant butamthina hatkiba thaudoka mari lenina Security Force na chatharakiba operation gi manung chana mihat asida senariba UKNA gi camp ama tugai kre yamlaba kulai sing phagale hairi official source ama na hairi bana
UKNA asi India-Myanmar border da operate tawduna su agreement sign tawnadaba lal harup amani UKNA gi kedar mari na mayanglam Risikanta bu kidnap tawduna pukraba matungda tamthina hatokhiba thawdo aduga mari lenena ahanba phase ki oina Central Security Force amasung Manipur Police ki apunba combined team amana Churachampur Police Station ki manung chanba Kaizang village sachakhiba operation aduda UKNA gi camp adu thugai khibani loinana hyriba camp adudagi MA2 Mark II rifle ama magazine ama AK gi magazine ama tongan ba caliber shinge maru humputaru high explosive hand grenade ani chorakna kg ahumga gram manga lomba improvised explosive device ahum amasung muzzle loading barrel gun ama fagatkrei atopa operation amadana district asimaki loiram kota chathakiba operation da RPG round ahum 30 mm grenade manga 303 bolt action rifle ama pumpy gun ama pumpy cell ama single barrel ani SBBL cartridge tara fagatke nylon bele sachatakiba operation dana RPG round of grenade mga yauna atay kulay kya fagat kre haide. Watsat wanong gi moong the exam center shing piba yaroi MSF na lisang sit na changsinduna lakpa aikoi laidik ningtina tamsi hyriba academic campaign asigi manung chana handa class 10 amasung 12 thagadoriba mahiroi singgidamakta lemna akhanana loksing takpi tambibagi thoram ama Johnson Hair Secondary School da pangthoktuna lakpagi manung chana handak pangthokadoriba bosem amasung kosem gi examination sengda aki akhang pakhatpa thukatpa yauduna exam sing mai pakna thaba ngamnabagi dama wakhalonda ngasidagi hauraga mock test exam ama susinduna pangthokre ahanbagi oina English subject na hauke MSF Impal West amasung East District Committee anina MSF Head Office ki makhada Siliba coaching asi laita lairba awa ana imung manung singi yenglaga sahi khudinge leptona sinjabani bosem amasung kosem na lawduna pangthokadoriba exam asi question sing leak oidana bahona bigadabani loinana exam center sing pina bahona bada bosem amasung kosem na puksen sengna niyam sumna pibigadabani wachat wanong gi moong da exam center piba yaroi karigumba pirak pathoklabadi madu mahiroi singbu mangna basin bani haina lawduna akan bami jengjang haire Delhi Gaming Indraprastha Onnaba Khanari Central Government na Lebaki Konung Delhi Gaming Mahabharat Kamari Leinaba Indraprastha Onnaba Thorang Lokhatpa Hokre BJP gi MP Pravin Khandelwal na pukhalakpa wafam asi thabak ta onthoknaba mari leinaba singna khananainari hiramasi gi matangda historical amadi scholar shingna tongan ba masing pinarakli mioi khrana lenga ki thorang asi taramna okpa tarabasu Kanagumba kharanadi Indraprasthagi chapchaba mafam yetna ningai oiba fibam amada leiriba maramna ming onabagi thorang asi khongpham handokadabani hairi